Bisnupur District ki Kumbi AC Manung Chanba Wata Lambida ngarang khutlai paiba kuki singna kaplakpa nongwai maruna panbadagi maunaha ama laikidraba matung ngasi Imphal East District ki Manung Channa Lamlai AC ki Manung Chanba Yayang Pokpi Santi Kongbal amadi Thamna Pokpi da khutlai paiba kuki singna amukasu bom yaungna nongmai round kaya kapsilakre Thokdok thokfam dagi fangba paugi matung ina ngasi ayuki pung mapan makai rom tabadagi ayuki pung taramathoi makai fauba pung ani gi mayada kuki singna mafam aduda low suduna leijaba misam miyam da atamnana ahanbada bom mari thadarakpaga loinana atat akam leitana nongmai round kaya kapsilaki hairi kuki singna kaplakpa nongmai maruna panbadagi ni haiba Central Security Force ama makuta nongmai maruna panduna soki hairi Laurok pantha oibaga loinana longmi micham singna chingkong chingya da low suba chatpada pukning lumdre haina mafam adomgi kunja singna fongdorakli mafam aduda mathau tawduna leiba BSF amadi Maharajaman ki kangbu nasu khut handuna nakal anigi marakta ngaihak khut thokna ki hairi kuki singna kaptharakba aduna maram oiraga mafam adugi kunja sing maikai khangdana chena baga loinana thokdok thokpam manak nakna leiba kunja kaya mayum thadokna leinari hairi thokdok aduga mari leinana Leisumda Armina achat awong tawba micham miyam lambida thattuna check tawbagi thabak chathari haina pawasina hairi Eti Sunday nangis Tong,